Ngasi nungdwar phongkhiba paunikhol pausedagi maroiba pau khara khangatjaraga miyamda khulu tamjage. Home Minister Amit Shah laktuna BJP ki bol khongkre. Amit Shah ki Manipur khongjat yaningdaba phongdoktuna lambi thingduna khongjang changsingkre. Amit Shah na NRC ST status amadi SoO ki matangda karigumba wafam amata palamdre. Supnatamgi Congress na magcharamlaga Imphal thadokre. Tha asigi taga mapan amasu kungatarukta Manipur ki oina taga ani thokna pangtokadariba. Tarang suba Lok Sabha Mikhal ke campaign ki damak BJP na luchingba amasung Union Home Minister Amit Shah pung khara ki khongjata ngasi Imphal da laktuna miyamda wangangkre. Union Home Minister Amit Shah BJP Manipur Pradesh ki nongda sangkot sagatliba thambal sanglen ki office su sangaramke. Union Home Minister Amit Shah ne Imphal Bir Tikandarje International Airport ta hek thunglavaga Chief Minister Nongthomba Biren Layak ki Minister amasung MLA sing BJP Manipur Pradesh ki President Esarda abadi atay makok thongba Keria Karta sing na taramna okre mafam adudagi hapta kangjay buk tamna laklaga miyang bifamda saruk yaki bifam aduda tarang suba Lok Sabha Mikhal da ina Manipur Parliamentary Constituency da BJP ki candidate oiriba thongnongza Bansanta amasung Outer Manipur Parliamentary Constituency da BJP na sawgatliba MPF की बिरेप तिमोथी जिबित की इलेक्शन कैंपेन का मई लेजना अमित शाह ने महा की ओइबा वफम सिंह मियामना थमकी जे मिनिस्टर नोंथोंबा बिरेन यांगना पांगथोखिबा मियाम की बिफम अदुदा लेंगा की मिनिस्टर अमदी बीजेपी मणिपुर प्रदेश के प्रेसिडेंट एसआरदा याउदा पार्टी के मकोक थोंबा सिंह सरुक याखी नकल अमरोमदा यूनियन होम मिनिस्टर अमित शाह की खोंगजा असिबो यदिंगदबा फोंदोक्तुना ngasi tonga mafamsingda miyamna khongjang changsinkhre khongjang adugi manung chana ngasi nungthipung ama makharam taba aduwaida News Cheko lambi parigi bazar Dumbar High School mapada miyo kharana lambi mayada chair mai thadina Union Home Minister Amit Shah ki Manipur khongjang asi yaningdaba phongdoktuna khongjang changsinkhre thongdok adu hek thongle habagi pau hek tabadagi Imphal East District Police ki team laktuna khongjang adu laksinki Kuki sigi lujadaba tatpa ki wahida khoida tubila sifam thokte Bot ki matab lakpa sida bot e hede lubna lauraga kuki na chatharak liba makhal kya ge fata lalong asibu tasin usidadana nakal na thaidoktan lairabadi chumloi haida lamlai kendra village volunteer ki force na phongdorakni volunteer force asigi chief commander white boss na thadora patera amana makha taraduna hai hauki bachai gi be ahubdagi churchampurdagi haurakkiba tamthiraba kuki narco terrorist ki lan asina ngasi phawba thekha kaya de labdam asigi lanjadraba Maitai cha kaya gi puji pikhamna khrabani kaya amana aso apana grey kaya amana ngasi phawba mafang khangduna leiri kuki singna nuksi haitaba mawda ahal anga khakna nongmaina kaptana hapa thangna lelaga hapa masing khangduna leikre mapadagi hajilapa lablau pa ba kuki betel singna chilbat lalongda labdam sida lariba kuki singdu yoksiduna Maitai singbu tumna manghana ba silakpa lalongda injalang angda kanisu Kangsin usinadana haukiba tha taramathoi asi lelegni kuki terrorist chikna lanjadaba mahiroi amani thabak suba chachaba maitai ichi inausi nuksi haitana hatopikre pudama asigi mathakta matam khara lale raba matungda hadakta tha asigi tarahubdogi anganba ayukta Imphal po panagi moyang purel singmangda khulai matikchana paiba kuki meter singna kumtharaktuna khunja singna atapdana osuduna nomai masing khangna kapsilakpadagi Kulgang liba khunjasing amade security personnel singaloduna haduna nomai kapnabada kuki ani laikhidabagi matangda kuki singna aramba pau kaya malemgi mafam khudimangta sandorakni lan adu maitai singna hauruba nate kuki singna maitai hanaba hotnarakpadani kuki singi lujadaba tatpa ki wahaida akhoina tubidila simfam thokte lanfamdadi asawba haibasi kananasu phathaba ngamloi hainachu jero aduna makha tana phongdorakni Shakhangdaba singna mai thadokpikhraba SoO Milgi mapuda matik chaba convention pibiyu international botum drugs haukiba April gi tang 12 ki nungpida wairamgi chorangna pung ani makharok tarapa matamda botum Ravi Chandra sahi yankhagatare apopagi big laikhidraba botum Nodia Chan Palemaning lakaida leiba masagi amadi mi kharagi hingdanabagi jibika oijariba SoO Mil ugi mil ama shakhangdaba singna mai thadoktuna tumna mangan phikre Ud kiba aduda SoO Manjit SoO Mil Set yauna puna sang ahum amadi akhaiba upang sing puna lupa lising marfu mangaromgi beluni kanana kari maramgi dabak yamna lebak masa tadaba thongdok ausi thoan kibano
SoO Bill mapugi imung khakki nattana atopa imung kharasu hingnabagidama tabak piriba SoO Bill asibu amu hana haugatpa ngamloidaba mawongda mangalba haibasi miyoiba khunaigi chanalonchakki wangbadani SoO Bill asi Kulgataruk Suba Sector Assam Rifles kanaknana laiba amadi Pale Police Station na konba mafamda laibani matau karamna security barangkaina laiba mafam asida pamdaba asi thokibano haibasi Hauzik paliba lenga asina kupna inquiry tawbiduna mara laibasik charak pibiyu asiguma thawdo asi makhatana amu hana thoadanaba lengakta thabak paikhatpiyu International Butum Trust ke office akhanaba bifam ama phamduna awaba taraba mai thadokpikhraba SoO Bill asigi mapu M Ravichandrana mangkhraba SoO Bill asigi matik chaba compensation pibidaba International Butum Trust ke maikaidagi lengaki pungning chingsinjari Makha tarakpo oina kangla paudagi maroiba pau khara lakhotjaraga miyamda khudol tamjarange Amit Shahgi khongchat yaningdaba phongdoktuna mafam kharada lambi thingkhre Yogi thawbising phanaba hotnabadagi irang thokkhre Taragani Suba Lok Sabha mikhal asiga mari lainana Star campaigner ama oina lakhiba Union Home Minister Amit Shahna pung kharagi khongjata Imphal lakhiba asi maram chade khongjat asi yaningde haina ngasi tonga mafam kharada miyamna khongjang changsingkhre Union Home Minister Amit Shahna Imphal laktringaigi mangoidana nungthil pung amaga makharop taba matamda New Chico Lamvigi Rajnubra School mamangda tupi kharada chair puthokna mai thakhi Madubu muthanaba hotnaruba police personnel singa nupi singa muknaba thokhi masigi makha tarakpada Imphal Ukhru Lambigi Khurai Lamlongda yamlaba nupi sing tholaktuna lambida arakpa gari sing check tawbagi khongjang changsingki maru oina nupi sing aduna Union Home Minister Amit Shah onabagidama tonga gari kayada BJP ki phiral thetuna lakhiba sing adubu thingdabagi khongjang changsingki pau adu tabadagi mafam aduda police laktuna wari sanaraba matungda khongjang adu handokhi khongjang aduda saru yakhibi nupi amana hai Home Minister Amit Shahgi khongjang asi maram chade Manipurda tha tara hena kuki meter singna maitai sigi mathakta satharakliba lan asi loisibagi mahuta bok khobo oina bot mayada lakpa asi miyamna yaningde wabada khap theklaba matam asida bok khoba lapagi bifam saru yafam thokte haina sufungdokhi nakal amarobda Home Minister Amit Shahgi khongjang asi maram chade haina Youth of Manipur gi thawbisingna khongjang changsingkhre khongjang changsingkhiba Youth of Manipur gi thawbising police na phanaba honarakpada ima email singna kankhre Youth of Manipur gi maikaidagi phongdokpagi matung inadi Union Home Minister Amit Shahgi khongjang asi maram chade miyoibagi punsiga politics tawba yaningde tha taramathoi helaba kuki meter singe lal asi Home Minister ama oina mahakna loisinge hairabadi matam changtuna loisinba ngamgani Manipurda thokliba irang asi Gujaratda thokpa oiramlabadi tha taramathoi hena changlomkadra masi changfam thokte Manipurda miyoi kaya siraga bot khomba lakpa maram chade hainasu phungdokhi irang asigi waroisi tungoinarablaga bot khomba oina lakhibasi Manipur miyambu thawoidabadi sujata Numit 15 manungda irang loisigani hairamba Amit Shahna ngasi Imphal lakliba asi ngasi 13 suba numit oibagira lengaki thawong asi Manipur miyambu thawoidabani haina imagi maragi campaigner TS Sujatana phongdokhre ngasi Manipur Press Club ta pangthokpa paugi phim amada imagi maragi campaigner TS Sujatana makhatana hai mamang chahi gi me ahumdagi irang tholaktuna miyam awaba taraba matam asida Union Home Minister Amit Shahna lamdam asida lakpada Manipur miyamna irang asigi waroisin soiduna puraklagani haina harauba phaunakhibani numit 15 gi matungda amu hana lakani hairablaga tha 13 helaba faba laktraga irang asigi waroisi tungoinarablaga bokhomo oina lakhibasi Manipur miyambu thawoidabani haina lawi ngabi haipagi matagum tawningbada tawduna Manipur miyambu awaba piriba asigi mayongta lamdam asigi miyamna amato oina thengnafam thokpani amarabda Union Home Minister Amit Shahgi khongjang asida Manipurgi yaifalnaba soiduna lauthoklamgani haina minister amana mamangda phongdokhiba adu taramna oi adum oidama Amit Shahna phongdoklamgadoriba mafamsing asi aiba chero oina lahobana chumba khongthang oigani hainasu phongdokhi